Online Manipuri ayuki pau yengbiriba pumnamok puthoi laisramna khurumjari ahanbada maroiba pau Kamapokpida pau lauba changluba Impact TV camera person kabi Kukising na kablakpa sniper maruna oi thangba phaiganda panbadagi aso apan nangkhre Kukising na lepa leitena maitai khulsing da landaba leptri ngasi ayuksu amuk Kukising na nongmai kapsilakpa haukhre Poglaba paumi Impact TV gi cameraman kabi hawjik Rajmedi City yaurakre Asoi angam yauduna thuna phagalakpa oibiu pukhatpirakhiba Manipur police ki ichil inaw singbusu thagatpa phongdokchari Impact TV ki camera person kabi hawjik thamnapokpida oi thangba maphaiganda sniper na kapakpadagi soe Yaikoma news dagi laukhacharake JC na kaukhiba pung 13 gi shutdown haukhre salukpham area da khungakpa laisram pem nongmai na kaptuna hatkiba amadi khungakpa taruk na police na fajinduna thamkhibagi mayokta JC na kaukhiba shutdown haukhre Thawbal bazar da Ima Singh tholaktuna National Highway 102 Imphal More lambi thingduna khongjang tangsinba haukhre JC sadam saugatuna Thawbal Babu Bazar NS 102 Imphal More lambi thingduna khongjang haukhre ke kayam kuina Kuki narco terroristing free thaduna lengak na thamkhigadauri Manipur amani Bharat thugaina bahonariba mapaldagi changsilagliba chin Kuki narco terroristing asi kanana yokhatuna thamlibano haibadu Manipur lengak na khangpham thui ngasi Manipur thokliba chahi amaga thama panrom suraglaba kanglufani gilan asi kanana hawrakhibano haibadu Manipur lengak na khangna lal hawrakliba chin Kuki narco terroristing asi yokhatuna thambagum Manipur gi leimaidagi matam chana takthokpa ngamdabadagi ngasi sathiraba phibam asi oirakhibani Manipur gi tampaka tainabada leiriba chingsingda chin Kuki narco terroristing na bunker kaya saduna afaba makhagi khulai kaya paisinduna leire haiba asi Manipur lengak ki mafamda miyamna Mayek sengna hanna taktuna lakhrabani masigi mathakta lamdam asida fongliba print electronics media gi maikaidagi su chin Kuki narco terroristing na bunker saduna leiriba Manipur gi chingi mafam sing fawba mayek sengna utuna mokhoina khulai paiduna chaliba kaya su mayek sengna khangan khrabani adubu hiram asigi matangda lengangna mafam matam chana paikhatfam thokpa thabak sing adu paikhattabadagi ngasidi chin Kuki narco terroristing asi marata aduna Manipur gi chingi lam singda leisinduna Manipur gi micham miyamgi mathakta bom amadi nongmaina chingba kapsinduna landaningba matamda landaraktuna misi mina amadi sopan kaya nanghalakpani masi Manipur lengakna mamingtagi oina leibak ngakpa afongba yeknaba masak khanglabasu matam chana maithiba pinaba hotnaba ngamdana nokrem highgram tawduna yamna thausadaba leibak ngakpagi mahai adu ngasi lanjadraba Manipur miyamda phanganbani chin Kuki narco terroristing na sizinariba afaba makhalgi khusukhulai sing asi kanana funding tawbano haibadu lengakna khangdoknaba honagadabani aduga mafam matam chana laksin haugadabani haibasisu kayara khanna praja section kayadagi Manipur lengakki mafamda khanganba leikhrabani madusu Manipur lengakna miyamgi wa lawbikhide masigi mahai oina ngasi chin Kuki narco terroristing na drone fawba yauna sizinaraktuna nongthaktagi bom thadaningba mafamda irailaina thadaraktuna misi mina thoalakpagi maram oiribani Nongthaki sarukta drone sizinaduna landaba haibasi leiba amaga lan soknaba matamda tawgadabani adubu chin Kuki narco terroristing na Manipur thugaina bahonabada drone fawwa sizinarakpa si makhoibu yamna phone mateng pangba khukan pangalba kangbu ama leire haibasi takpani maduna makhoigi mateng pangliba si kanano haibadu ngasi fawba Manipur lengana khangba ngamdana leiba si khwaidagi aranmani masi mamingtagi oina leiba ngakpani haibadu takpani Yam nanganglibadi chin Kuki narco terroristing na Manipur leiriba chingi saruksingdagi tampak lamda nongmai kaptharakphum oiriba mafam sing asi Central Security Force singi camp daiba leiriba ngaktani Central Security Force leina chin Kuki narco terroristing na makhoigi mamangmaktada tampaki mitai khul kayada nongmai amadi bom kapsinba drone sizinaduna bom thadaba matamda makhoina kari amata thingba pidana leiriba si karigino haibadu Manipur lengakna ngasi phawba khangnaba honadriba si yamna lali Maduna Manipur machetta na thugaina bahonabada Bharat lengak yaurabra haiba asi Kuki Millitants na Central Force singi mamangmaktada mitai khulsingda ifong landarliba sina taklabani haibada haimanba thokloidra haina khalli loinana Bharat tagi ningkha tamba taliba Manipur gi lalauba sing asina changsilagliba khongjang asi achumba khongjangni maduna khongjang asi maipak nabagidamakta Manipur gi lalauba sing asi namthanaba hotnanaba su chin Kuki narco terroristing asi sizinaduna Manipur da lepa leitena misi mina thoanduna Manipur gi yalhaumi sing asi muthanaba honarabra haibagi chingnaba amasu chauna leiri maramaduna Manipur lengana Manipur macheta na thugaina bahonaragliba chin Kuki narco terroristing asigi mathakta karigumba thabak amata paikhatpa ngamdana leiriba makhai Manipur da tholiba lanasi loisinba ngamdana leigani maduna Manipur lengana afongba yeknaba masak khanglabanina maraibang Manipur kanabagi damakta Manipur thugaina bahonaragliba chin Kuki narco terroristing asi Manipur leimaidagi marufangna muthanaba lokhatfam thokpa Angi oiba thabak sing adu chapchana paikhatpa ngamnaba honafam thoi